Dear Manipur, YouTube channel tas bing bir bum bum nong po amuk na taram nok seri han badem na maru eba pawa makang leipa ki mera de gilo khachage ngarang ahing ngang kala wai de ku ki militants sing na nong mi round cameroon kapsil lakre ngarang numidang puma pan ge mena nifu mangarom taba matam da nambon police ki manung san na ngang khala wai maning lekai de ku ki militants sing na nong mi round nifu rom kapsil lakre laibuk phobadi nong mi kapsil lak pa du asoka pan amade misimina amata yaw khiba leite hairi pause asna phongba pawgi madung ne de ku ki militants sing na ngang khala wai gi maning thang basaruk ta leiba khoiden tak Kanga thai kuki khulrom de ngang khalawai maning lai kai tamna nongmai round yang khai rom hena kapsil laki nongmai kapsil lak pa adu da LMG gumba pha makal gi khulai sing sin aduna kapsil lak pa gi khudam su phang bangam ki nongmai kapsil lak pa adu da khun ngak pa khunja volunteer sing na handuna nongmai kap khibal leite pawasan hai nongmai kapsil lak pa adu da khunja sing nam pen da badagi khun ngak pa sing mai kai adom gi sangsin gi hai na taw bada mafam adu da ngak sen na ba leiri ba sik regiment kangbuna silent khonglaga kesper ama thauchilak tunu khunja sing na sangsin gada ba lambi da thachin duna thamki sik regiment gi kangbuna sa thiki ba thawong adu bu khunja sing na pen da ba phungdorakli loina na masigi matang da amuk hanna ngarang numidang kuki militant sing nong mai kapsil lakidre aduga ngang khalawai gi maning thangba khoiren tak kanga thai hairiba kuki khul sing asida kuki militant sing na kutling duna leire haibigi kudam nong mai kapsil lakliba aduna mayek sing na taklei maduna manipuri lengak na mafam adudagi kuki militant sing takthuk piduna khunja sing leitana lehenna ba thab paikhat piyo hairi aduga mathengi update asana manipuri lengak na kobru singdon da kuki sing yungsil lamba cross firan lawthoki baga loina nakan bangak sen bagi thabuk lokatre lamdam asigi puwari ga sakona riba luriba laifamlen am oiriba kobru sing bu kuki zo sing na lawsin na hona badana tana puwari bu lana lamjing tuna topa ming kaya thonjil lamba kobru singdon da cross yungsin ba amadi suspension of operation susat na riba lal hulum amagi firan thachil lamba adugi mayokta manipuri lengak na kungthang kaya lakulakli pause asana phangwa pawgi matung ina dilengak na lakulakli ba kungthang gi saruk amoina manipuri lengak ki mekai de tongan tongan ba notification kaya thokraba matung da ngasi nong manini gi mamang da kobru sing da kuki sing ring chilamba cross amadi the lamba firan lawthokre hairi pawasin hai kobru sing don da yung lamba cross adu mamang da sukul ngak pasing na lawthokraba matung da kuki sing na amuk hanna yung chilakhi bani adu bu ngasi degi numit kharni gi mamang da amuk hanna lenga ki mekai degi lawthokhi bani hairi amarom da lamdam se ki luraba laifam len am oiriba thangjing sing da su kuki sing na cross na sing ba yung sing duna tongan tongan ba kuki sing gi maming amar thonjin bagi thabuk sathaki ba adu bu yaning da ba phongdok tuna moirang mekai gi leisabi sing na numit kharni gi mamang da manipur gi chief minister gi office ta laktuna chief minister and biren ga unaduna wari watai sanaduna thangjing singbu ningthina ngak senduna thamna ba khangan kiba laikre numit aduda moirang maikai gi leisabi singna chief minister da thamkiba wafam di kobru singdon amadi thangjing singda kuki singna cross yungsil lamba amadi lal hawlup amagi firan kobru singdon na thajil lamba asi matungda amuk hana tahun biganu manipuri lengang na manipuri gi luraba laifam len kobru thangjing amadi topa laifam len singak sen bigi thabuk mapung phana pangthuk piu laifam len sing asipul lan na hona Sabtharakliba kuki militant singi matakta ain go eba thabuk sabsana lokhut piyo haina su haijakhiba laikhrabani aduga mathangi update asana assembly mifam da congress na lawba yaba thodang sabsana lawgani mega sandra hayeng february tang kun gani pandagi hoduna numin mangani subna sa thagaduri ba manga suba manipuri legislative assembly gi session asida hauzik thokliba manipuri gi irang asigi matang da pukhat pa yaba wafam sing pukhatuna congress na lawfam thokpa thodang adu sabsana lawgani haina manipuri pradesh congress committee gi president kaisam mega sandra pongdokre wafam asing asi congress bhavan da pangthokpa pawmi sing ga unaba amada mahakna pongdokki bani mahakna haisa thagaduri ba assembly session asigi manung da public issue sing lamdam asida thokliba violence sing gi matang da hangba yaba question hangani mamang sahi ke me hom dagi thokliba irang asigi matang da lamdam asigi CSO sing political party sing amadi praja section kayana special session amma kobiduna khanna dunu wareb lobi yu haibada lenga kasina pangthoktana lakhibani congress ki oina di irang asiga matang da CLP gi mifam pangthok tuna khannaba yaba khannaba laikre aduna session asida congress ki mekedigi star question calling attention motion amadi short duration motion asingma pukat kani loina na irang asigi matang da calling attention pukat kani tang kunga mapan da question hour gi matam da CC purmore amri imphal na singba da thokli ba sigi matang da calling attention motion pukatuna lengak pangam draba fail oiraba lengak asigi matang da private member resolution singba pukatna plan tawri haina phungdokhi